ꯑꯐꯕ ꯀꯥꯟꯅꯕꯒꯤ ꯋꯥꯈꯜ ꯈꯨꯈꯜ ꯀꯔꯝꯅ ꯄꯣꯛꯍꯟꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯊꯕꯛ ꯋꯥꯐꯝ ꯄꯨꯝꯕꯁꯤ ꯃꯈꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯂꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯊꯕꯛ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏ꯫ ꯃꯔꯝꯗꯤ ꯄꯣꯠꯇꯨꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯦꯇꯤꯆꯨꯗ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯁꯦꯝꯒꯠꯂꯛꯈꯤ꯫ ꯃꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯍꯩꯅꯕ ꯇꯝꯅꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯁꯦꯝꯒꯠꯄꯅ ꯍꯦꯟꯅ ꯂꯥꯏꯅ ꯊꯣꯛꯏ꯫ ꯅꯍꯥꯛꯀꯤ ꯅꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯔꯛꯂꯕ ꯋꯥꯈꯜꯒꯤ ꯂꯤꯡꯖꯦꯜ ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛꯀꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯀꯌꯥꯕꯨ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯝꯗꯨꯗ ꯅꯦꯒꯦꯇꯤꯚ ꯑꯦꯇꯤꯆꯨꯗ ꯑꯃ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯅ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯁꯣꯏꯈꯤꯗꯨꯅ ꯑꯣꯏꯔꯕꯁꯨ ꯃꯗꯨ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯆꯠꯈ꯭ꯔꯒꯗ꯭ꯔꯥ? ꯇꯁꯦꯡꯅ ꯃꯗꯨꯝꯅ ꯇꯧꯔꯣꯏ꯫ ꯃꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯂꯥꯏꯕ꯭ꯔꯥ? ꯊꯥꯡꯉꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯨꯡꯂꯥꯏ ꯂꯥꯏꯗꯦ꯫ ꯃꯗꯨ ꯇꯧꯕꯗꯗꯤ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯕ꯭ꯔꯥ? ꯃꯗꯨꯗꯤ ꯀꯥꯟꯅꯩ꯫ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯤꯒ ꯁꯦꯟ ꯆꯥꯅꯧ꯫ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯀꯔꯝꯅ ꯁꯥꯒꯠꯀꯅꯤ ꯑꯃꯁꯨꯡ ꯃꯗꯨ ꯀꯔꯝꯅ ꯃꯥꯡꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ? ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯁꯦꯝꯕꯗ ꯆꯠꯂꯤꯕ ꯅꯤꯌꯝꯁꯤꯡꯗꯨ ꯃꯨꯟꯅ ꯈꯪꯉꯨ꯫ ꯀꯥꯟꯅꯕ ꯑꯣꯏꯒꯗꯕ ꯋꯥꯈꯜ ꯈꯟꯕ ꯄꯥꯝꯃꯨ꯫ ꯅꯤꯌꯝꯁꯤꯡꯗꯨ ꯊꯤꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯈꯣꯏꯖꯪꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯂꯨ꯫ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ, ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯜꯂꯨꯗꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯗꯀꯤ ꯃꯔꯝꯗ ꯀꯅꯥꯅ ꯗꯥꯏ ꯄꯨꯒꯅꯤ? ꯑꯩꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯖꯠ ꯑꯃꯁꯨꯡ ꯇꯧꯊꯣꯔꯛꯄ ꯊꯕꯛꯀꯤꯗꯃꯛ ꯏꯁꯥꯅ ꯃꯗꯨꯒꯤ ꯗꯥꯏ ꯄꯨꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯈꯣꯏꯒꯤ ꯁꯥꯖꯠ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯊꯕꯛꯀꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯔꯥꯜ ꯊꯪꯖꯤꯜꯂꯤ꯫ ꯃꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯗꯦ꯫ ꯀꯔꯝꯕ ꯑꯦꯇꯤꯆꯨꯗꯇ ꯋꯥꯈꯜꯁꯤ ꯊꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯑꯣꯏ꯫ ꯅꯦꯒꯦꯇꯤꯚ ꯑꯦꯇꯤꯆꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯅꯝꯕ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯄꯥꯛꯇꯛꯅꯅ ꯃꯔꯥꯜ ꯊꯪꯖꯤꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ, ꯑꯣꯖꯥꯁꯤꯡꯗ, ꯃꯥꯒꯤ ꯅꯨꯄꯤ, ꯃꯥꯒꯤ ꯃꯊꯛꯇ ꯊꯧꯗꯥꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯗ, ꯃꯥꯒꯤ ꯃꯄꯣꯛꯀꯤ ꯔꯥꯁꯤꯗ, ꯂꯥꯏꯕꯛ ꯅꯣꯡꯗꯝꯕꯗ, ꯇꯟꯖꯥ ꯐꯕ ꯐꯠꯇꯕ, ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯃꯁꯨꯡ ꯁꯔꯀꯥꯔꯗ ꯃꯈꯣꯏꯅ ꯊꯕꯛ ꯃꯥꯏꯊꯤꯕꯒꯤ ꯍꯧꯈ꯭ꯔꯕ ꯊꯕꯛ ꯄꯨꯝꯅꯃꯛꯀꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯂꯥꯞꯊꯣꯛꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯃꯔꯨꯑꯣꯏꯕ ꯑꯐꯕ ꯂꯝꯕꯦꯜꯂꯣꯝꯗ ꯆꯠꯂꯨ꯫ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯨ꯫ ꯇꯁꯦꯡꯕ ꯇꯧꯁꯤꯟꯅꯕ ꯅꯠꯇꯕ ꯑꯃꯁꯨꯡ ꯑꯐꯕ ꯄꯣꯠꯀꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯆꯠꯅꯕ ꯌꯥꯕ ꯑꯃꯁꯨꯡ ꯀꯥꯟꯅꯒꯗꯕ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯕꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯍꯟꯒꯅꯤ꯫ ꯑꯦꯇꯤꯆꯨꯗ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯀꯗꯕ ꯊꯧꯗꯥꯡ꯫ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯑꯃ ꯁꯦꯝꯒꯠꯀꯦ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯅꯤꯡꯊꯤꯅ ꯂꯦꯡꯗꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯥꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯚꯥꯞ ꯇꯥꯅ ꯆꯠꯊꯕ ꯇꯥꯏ꯫ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ, ꯃꯤꯠꯌꯦꯡ ꯄꯥꯟꯗꯝ ꯍꯣꯡꯗꯣꯛꯎ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯒꯦ ꯍꯥꯏꯅ ꯊꯤꯌꯨ꯫ ꯅꯍꯥꯛ ꯑꯐꯕ ꯊꯕꯛ ꯄꯥꯝꯕ, ꯇꯧꯒꯦ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯇ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯇꯥꯏ꯫ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯐꯤꯚꯝ ꯑꯃꯕꯨ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯑꯐꯕ ꯃꯒꯨꯟꯂꯣꯝꯗ ꯊꯤꯕꯒꯤ ꯊꯕꯛ ꯇꯧ꯫ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯒꯨꯟꯂꯣꯝꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ꯫ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯄꯤꯅꯤꯡꯕ ꯑꯃꯁꯨꯡ ꯃꯤꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯗꯨꯅꯇ ꯂꯩ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃꯒꯤ ꯑꯐꯕ ꯃꯁꯛ ꯑꯗꯨ ꯎꯅꯤꯡꯂꯨꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯁꯅꯥ ꯇꯥꯟꯕ꯫ ꯑꯦꯟꯗ꯭ꯔꯤꯌꯨ ꯀꯥꯔꯅꯦꯖꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁ꯭ꯀꯣꯠꯂꯦꯟꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯈꯤ꯫ ꯑꯆꯣꯞ ꯑꯔꯦꯝ ꯊꯤꯗꯅ ꯑꯐꯪꯕ ꯊꯕꯛ ꯃꯈꯜ ꯃꯈꯥ ꯁꯨꯈꯤ ꯑꯃꯁꯨꯡ ꯀꯥꯏꯅꯊꯪꯗꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁ꯭ꯇꯤꯜꯒꯤ ꯄꯣꯠꯆꯩ ꯁꯥꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯥꯡ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯥꯈꯄꯇꯤ ꯑꯣꯏꯕ ꯃꯤꯑꯣꯏ 94 ꯊꯕꯛ ꯇꯧꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ $1,000,000 ꯍꯥꯏꯕꯁꯤ ꯀꯥꯕꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1910 ꯑꯗꯨꯋꯥꯏꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯁꯤꯗꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯀꯔꯝꯅ ꯃꯤ ꯂꯣꯏꯅꯩ ꯍꯥꯏꯅ ꯅꯣꯡꯃ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯁꯇꯔ ꯀꯥꯔꯅꯦꯖꯤꯗ ꯍꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤ,
mi loinabagi maongsi sana phangnaba leibak tawduna thibagumani. Nahakna sana ounce ama phangnaba leibak tawthabada leithi ton kaya kaya tawthokpa pekthokpa tai. Tawigumasung nahakna tawbadagi thabaktu leptana sathabadadi nahakna leithi mayamdu thoina khalluraroi. Sana adu khaktabu khallaga leibak tawthagani. Andrew Carnegie'gi paukhumsida yamna maru oiba para ama yauri. Miyoi khuding natraga thabak thawong pumbada positive oiba magun yawi haibasi mapan thongda yengbadadi uba phangdabasu yai. Makhoina yawba positive gunbu uba phangnanaba aikhoina makhatana hotnaba leptaba tai. Nahakna thamliba maru oiba mityengsi karino. Sana haibadi kanaba afaba thabakki mahai thiribani. Mi natraga pot amagi asoiba fattaba adutabu yengnabu hotnarabadi asoiba aranba hena nangna urakani. Karino thiribadu sanara amotpara asoiba aranba puthoknaba mi singna lairaipak phawbagisu asoiba aranba thengnagani. Mi ayambana nakhoina thiriba pot adu phangi. Mi kharadi matam bumbada oiroidaba fattaba wakhalomda chatli. Negative oiba miyoi singdi matam leiba khibikta migi asoiba puthokpa samalosna tawduna ta leigani. Mi kharadi ama khangde samalosna tawduna ta lei. Karigumba thabak ama ningthina tawramnabasu madugi asoiba matang ama puthoktuna haigani. Hunba haibasi makhoigi tawdaba yadaba thabak oire. Makhoidu hunbana senpham moina tawba mi haibadu oire. Temsingnana hidanaba thabak amada mana mathum phangadabagi maongum makhoina samalosna tawri. Mi khudingi amasung thodok pumbagi asoiba thiduna ta leigani. Asiguma makhalgi mita asi nakhoina imung manung amasung office khudimakta leiba thengnagani. Makhoina koisa chatuna kadaida kari soire haiduna yenglaga mi khudingna pau tamgani. Pottugi leiriba dos adu puthoktuna amasung maduna aikhoi myam wahalibani haiduna mipum khudingda maral sigani. Makhoigi thabaksi pangal chokhthaganba oi. Aduna makhoina cafeteria sangalli aduga sa natraga coffee cup kunlom thaksingalli. Amasung maram mama haijinduna makhoina pendriba phawba surup thakani. Masina khara pothapam khangi haiba nama thongjinduna. Makhoina sathariba thabak aduna makhoida amasung makhoiga samnaruba mi ataigi wakhal nungnangba hengathalli. Plek leina thuna sandorokpagi matawgum makhoina phattaba paw ama sandokhalli amasung phattaba tholakpada mateng oigadaba phibam ama semi. Robert Fultonna mai hi steamboat puthoklami. Mana nauna puthorakliba pottu Hasan Turelgi torbanda thamduna miyamda utkhi. Mai hi du yengba lakliba yamkhraba miyamdugi manungda wakhal nungai bahitaba amasung mithanadaba miyoi khara yaurami. Masigi mai hi si engine start tawba sukya yaroi haiduna makhoina mot piraklami. Adubu miyamda angakpa pohanduna higi engine du start tawba yarakhi. Hiduna turel maril tungina honduna salakwa matamduda hana engine start honba ngamloi hairamba pessimist singduna khudakta laurakhi. Masi lepa tawduna khamba yadana asum chatlagani haina angakpo makhoigi attitude sadan manupa amana angakpo hui ama leirui khwaiga manadaba hui adu ising mathakta satpa ngami hai magi nauna leirakpo hui du sadan baduna magi marup mapang singi mamangda uninglami magi marup amasu nganu phaba chatlusi haina haurami khongchatu chatlaba matung matam ngahak leiraga makhoina lam nganu khara kapthari amasung huibuduna useksingdu khulluduna puraknaba magi huisingduda yathang tawki purakhi. Numit chupaduma makhoina kapu useksingdu huiduna ising mathakta selaga hege khullui. Magi angakpo huidugi maramda karigumba wafam natraga thagat wahai khara hairakadra haina huibuduna khallui. Adubu maruptugi mafamdagi wahai amatasu hairaktre. Makhoini yum halakpada lambida mana maruptuda hangi. Atai huiga manadaba magun nangna huisida uba phangbra. Maruptuna khumlai. Tasengna magni. Ataiga khenaba magun maong khara nangi huisida ui. Nangi huisidi iroiba haiti. Miyoi kharanadi
ꯄꯣꯠ ꯑꯃꯒꯤ ꯁꯛꯇꯝꯁꯤ ꯅꯦꯒꯦꯇꯤꯚꯀꯤ ꯃꯥꯏꯀꯩꯔꯣꯝꯗꯇ ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯈꯟꯗꯕ ꯑꯋꯥꯕ ꯊꯃꯣꯏ ꯄꯤꯛꯊꯕ ꯋꯥꯈꯜꯇꯅ ꯃꯥꯡꯑꯣꯏꯅꯕ ꯃꯤꯁꯛ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯒꯅꯤ? ꯄꯦꯁꯤꯃꯤꯁ ꯀꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯗꯨ ꯑꯁꯨꯝꯅ ꯑꯣꯏꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯑꯋꯥꯕ ꯀꯧꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯁꯨ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯂꯩꯇꯕ꯫ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯐꯒꯠꯂꯕ ꯃꯑꯣꯡꯗ ꯂꯩꯔꯕꯁꯨ ꯍꯦꯟꯅ ꯋꯥꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯤꯚꯝꯗ ꯂꯩꯔꯕꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯗꯨꯅ ꯂꯩꯕ꯫ ꯑꯍꯨꯝꯁꯨꯕꯗ ꯋꯥꯀꯠꯐꯝ ꯃꯐꯝꯁꯤꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯀꯟꯕ꯫ ꯃꯔꯤꯁꯨꯕꯗ ꯀꯌꯥ ꯌꯥꯝꯅ ꯃꯝꯂꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯨꯅ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩꯗꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯨꯊꯠꯀꯟꯕ꯫ ꯃꯉꯥꯁꯨꯕꯗ ꯄꯨꯟꯁꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯩ ꯆꯠꯄ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯇꯣꯏꯅ ꯌꯦꯡꯒꯟꯕ꯫ ꯃꯊꯪꯗ ꯃꯤꯅ ꯁꯤꯒꯟꯕ ꯃꯐꯝꯁꯤ ꯑꯇꯩ ꯃꯐꯝꯗꯒꯤ ꯐꯃꯨꯡꯗꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯕ꯫ ꯃꯊꯪꯗ ꯍꯌꯦꯡ ꯃꯁꯥ ナꯗꯨꯅ ꯐꯂꯛꯇꯕ ꯌꯥꯏ ꯈꯜꯂꯨꯕꯗ ꯃꯁꯥ ꯏꯅꯥ ꯅꯥꯗꯅ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗꯕ꯫ ꯃꯊꯪꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯉꯣꯟꯗ ꯊꯣꯛꯂꯛꯂꯤꯕ ꯐꯤꯚꯝ ꯈꯨꯗꯤꯡꯕꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕ꯫ ꯃꯊꯪꯗ ꯆꯐꯨ ꯃꯆꯤꯟ ꯑꯗꯨꯇꯃꯛ ꯎꯕ, ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯍꯥꯎꯕ ꯄꯣꯠꯇꯨꯗꯤ ꯎꯕ ꯉꯝꯗꯕ꯫ ꯃꯊꯪꯗ ꯅꯨꯃꯤꯠꯅ ꯊꯣꯛꯂꯒ ꯄꯣꯠ ꯑꯃꯒꯤ ꯃꯔꯨꯝ ꯇꯥꯍꯜꯂꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯈꯛꯇꯪꯗ ꯊꯥꯖꯕ ꯊꯝꯕ꯫ ꯃꯊꯪꯗ ꯀꯥꯟꯅꯕ ꯄꯤꯔꯛꯄ ꯄꯨꯝꯕ ꯀꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯃꯤꯅ ꯄꯤꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯇ ꯈꯟꯗꯨꯅ ꯂꯩꯕ꯫ ꯑꯔꯣꯏꯕꯗ ꯊꯕꯛ ꯀꯟꯅ ꯅꯣꯝꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯑꯃꯥꯡꯕ ꯑꯣꯏꯗꯦ, ꯀꯅꯥꯕꯨꯁꯨ ꯃꯄꯨꯛ ꯅꯥꯍꯟꯗꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯟꯕ꯫ ꯃꯗꯨ ꯇꯧꯔꯨꯗꯨꯅ ꯀꯩ ꯀꯥꯟꯅꯒꯗꯕꯅꯣ? ꯆꯦꯛꯁꯤꯟꯒꯗꯕ ꯄꯣꯖꯤꯇꯤꯚꯀꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤꯗ ꯂꯩꯔꯤꯕ ꯗꯣꯁꯁꯤꯡꯗꯨ ꯇꯉꯥꯏ ꯐꯗꯅ ꯎꯁꯤꯟꯅꯔꯣꯏꯗꯕ ꯎꯗꯦ꯫ ꯊꯃꯣꯏ ꯄꯤꯛꯊꯗꯕ, ꯑꯁꯥ ꯅꯨꯡꯉꯥꯏꯒꯟꯕ ꯃꯤꯁꯛ ꯑꯣꯏꯌꯨ꯫ ꯀꯔꯝ ꯇꯧꯔꯒ ꯑꯁꯥ ꯅꯨꯡꯉꯥꯏꯍꯟꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ? ꯃꯗꯨ ꯃꯈꯥꯒꯤꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯄꯤꯔꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨ ꯏꯪꯅ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯃꯄꯥꯡꯒꯜ ꯀꯟꯅ ꯈꯨꯕꯝ ꯆꯦꯠꯅ ꯊꯝꯃꯨ꯫ ꯅꯍꯥꯛꯅ ꯊꯦꯡꯅꯕ ꯃꯤ ꯄꯨꯝꯕꯗꯒꯤ ꯃꯐꯝꯗ ꯍꯛꯆꯥꯡ ꯐꯕꯒꯤ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯇꯧꯏ꯫ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯒꯨꯟ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯁꯛꯇꯤꯁꯤꯡꯗꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯁꯤꯡꯊꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯈꯪꯍꯜꯂꯨ꯫ ꯄꯣꯠ ꯈꯨꯗꯤꯡꯗ ꯃꯗꯨꯒꯤ ꯑꯉꯥꯟꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯉꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯗꯨꯇꯃꯛ ꯇꯧ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯣꯠ ꯑꯗꯨꯇꯃꯛ ꯐꯪꯒꯦ ꯈꯜꯂꯨ꯫ ꯅꯁꯥꯒꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏ ꯆꯪꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯋꯥꯏ ꯈꯣꯏꯖꯪꯅ ꯇꯧꯕꯤꯌꯨ꯫ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯎ, ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯑꯃꯁꯨꯡ ꯇꯨꯡꯗ ꯍꯦꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯧ꯫ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯎꯠꯂꯨ꯫ ꯅꯁꯥꯒꯤ ꯌꯥꯏꯐꯅꯕ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯗꯨꯅ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯍꯟꯒꯅꯨ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯩꯃꯟꯗꯨꯅ ꯑꯋꯥꯕ ꯃꯃꯤ ꯇꯥꯍꯟꯒꯅꯨ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯅ ꯉꯝꯃꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯆꯪꯍꯟꯒꯅꯨ꯫ ꯑꯅꯤꯁꯨꯕ ꯈꯣꯡꯊꯥꯡ, ꯊꯕꯛ ꯑꯃ ꯍꯧꯖꯤꯛꯃꯛ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯌꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯖꯦꯝꯁ ꯑꯜꯕꯦꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯊꯥꯕꯜ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯑꯍꯤꯡꯗꯁꯨ, ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯦꯟꯊꯣꯛꯏ ꯃꯍꯥꯛꯇꯤ꯫ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ ꯃꯥ ꯍꯣꯔꯦꯟ ꯇꯧꯒꯦ ꯍꯥꯏꯅ, ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯣꯝꯈꯤ ꯀꯔꯤꯃꯠꯇꯁꯨ ꯇꯧꯔꯝꯗꯅ꯫ ꯑꯩꯈꯣꯏ ꯄꯨꯝꯕ ꯄꯨꯟꯁꯤꯗꯒꯤ ꯀꯔꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯂꯥꯛꯏ? ꯍꯣꯏ, ꯃꯗꯨꯒꯤꯗꯃꯛ ꯇꯨꯡꯗ ꯑꯩ ꯅꯤꯡꯉꯝꯗꯕ ꯄꯣꯛꯄꯗꯃꯛ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤꯅ ꯅꯦꯒꯦꯇꯤꯚ ꯑꯦꯇꯤꯆꯨꯗ ꯄꯣꯛꯍꯜꯂꯤ꯫ ꯅꯍꯥꯛꯅ ꯊꯕꯛ ꯑꯃ ꯄꯥꯏꯕꯗ ꯃꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯛꯆꯥꯡꯗ ꯆꯣꯛꯊꯕ ꯄꯣꯛꯄ ꯑꯗꯨꯗꯒꯤ ꯊꯕꯛ ꯍꯣꯏꯁꯥꯡꯅꯕꯒꯤ ꯍꯩꯅꯕꯤꯗꯨꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯆꯣꯛꯊꯍꯜꯂꯤ꯫ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯕꯗ ꯃꯗꯨꯗ ꯑꯄꯦꯟꯕ ꯐꯥꯎꯏ ꯑꯃꯁꯨꯡ ꯑꯅꯧꯕ ꯄꯥꯡꯒꯜ, ꯍꯩꯅꯤꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯂꯣꯏꯁꯤꯟꯗꯅ ꯊꯝꯕ ꯊꯕꯛꯅ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯍꯜꯂꯤ, ꯍꯩꯅꯤꯡꯗꯕ ꯄꯣꯛꯍꯜꯂꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯑꯃ ꯁꯥꯒꯠꯀꯦ ꯈꯜꯂꯕꯗꯤ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯇꯨꯡ ꯀꯣꯏꯅ ꯊꯝꯅꯤꯡꯂꯕꯗꯤ ꯍꯧꯖꯤꯛ ꯀꯧꯕ ꯃꯇꯝꯗ ꯍꯤꯡꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯊꯝꯃꯨ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯊꯕꯛꯇꯨ
ꯍꯧꯖꯤꯛꯃꯛ ꯇꯧꯕ ꯇꯝꯃꯨ꯫ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯅ ꯇꯣꯏꯅ ꯍꯥꯏꯒꯠꯂꯤ, ꯃꯈꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗ ꯍꯥꯏ, ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯝꯗꯨꯗ ꯍꯥꯏ, ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯃ ꯐꯪꯂꯒꯗꯤ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯅ ꯊꯕꯛ ꯑꯃ ꯐꯪꯂꯒ ꯃꯇꯨꯡꯗ ꯍꯥꯏ, ꯂꯨꯍꯣꯡꯂꯒꯗꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏ, ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨ ꯁ꯭ꯀꯨꯜ ꯇꯝꯕ ꯂꯣꯏꯁꯤꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯁ꯭ꯀꯨꯜ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯃꯥꯅ ꯍꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕ ꯊꯦꯡꯅꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯈꯪꯂꯛꯏ, ꯎꯅ ꯎꯅ ꯌꯦꯡꯅ ꯌꯦꯡꯅ ꯄꯨꯟꯁꯤꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯤ, ꯂꯣꯏꯈ꯭ꯔꯤ ꯍꯥꯏꯕ꯫ ꯐꯖ ꯐꯖꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩ ꯀꯨꯞꯅ ꯅꯩꯅꯔꯤ, ꯈꯟꯊꯔꯤꯅꯆꯤꯡꯕ ꯐꯤꯖꯪ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯇꯝ ꯊꯤꯟꯊꯍꯟꯗꯕ ꯊꯧꯗꯧ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯩꯅꯔꯤ, ꯈꯟꯊꯔꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯖꯒꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ, ꯃꯗꯨꯗꯤ ꯅꯩꯅꯕꯅ ꯄꯣꯛꯍꯟꯕ ꯍꯛꯆꯥꯡ ꯁꯤꯊꯕ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯃꯈꯣꯏꯗ ꯄꯛꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ꯫ ꯑꯩ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯩꯊꯣꯛꯄ ꯃꯤ ꯖꯥꯠ ꯈꯔ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯊꯥ 6 ꯂꯩꯔꯒꯁꯨ ꯃꯈꯣꯏ ꯇꯧꯒꯗꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯕ ꯉꯝꯖꯗꯕ ꯋꯥ ꯑꯃꯗꯤ ꯄꯥꯎꯊꯣꯡꯐꯝ ꯄꯤꯒꯟꯕ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯃꯈꯣꯏꯗ ꯅꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯊꯕꯛ ꯇꯧꯗꯕꯒꯤ ꯄꯥꯎꯊꯣꯛꯐꯝ ꯑꯃ ꯄꯤꯗꯨꯅꯇ ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯤꯡꯁꯤ꯫ ꯄꯨꯟꯁꯤ ꯑꯁꯤ ꯂꯤꯂꯥ ꯑꯃ ꯎꯠꯅꯕꯒꯤ ꯑꯔꯣꯏꯕ ꯑꯧꯔꯥꯏꯕ ꯑꯗꯨ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯊꯥꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯑꯩ ꯊꯣꯏꯅ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯄꯨꯟꯁꯤ ꯀꯧꯕ ꯁꯥꯟꯅꯕ ꯃꯈꯜꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯞꯀꯗꯕ ꯈꯣꯡꯀꯥꯞꯁꯤ ꯑꯃꯈꯛꯇꯪꯅꯤ꯫ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯄꯣꯟꯊꯥ ꯑꯃ ꯊꯥꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯐꯪꯂꯝꯗꯅ ꯃꯄꯨꯟꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯈꯤꯕꯗꯤ ꯄꯥꯝꯃꯨꯏ꯫ ꯊꯥꯔꯤꯕ ꯄꯣꯟꯊꯥꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯌꯥꯏꯐꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡꯖꯥ ꯀꯌꯥ ꯌꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤ? ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯧꯖꯤꯛꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ꯫ ꯍꯧꯖꯤꯛ ꯀꯧꯕ ꯄꯨꯡꯐꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕꯁꯨ ꯑꯩꯈꯣꯏꯅ ꯐꯪꯍꯧꯁꯤ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯍꯧꯁꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯔꯝ ꯌꯥꯠꯐꯝ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯔꯣꯜꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜꯗꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤꯗꯃꯛ ꯁꯣꯏꯗꯅꯃꯛꯇꯤ ꯄꯣꯔꯝ ꯌꯥꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯤ ꯌꯥꯏꯐꯔꯕ ꯇꯨꯡ ꯑꯃꯒꯤꯗꯃꯛꯅꯤ꯫ ꯌꯥꯏꯐꯔꯕ ꯇꯨꯡ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯔꯨ ꯍꯨꯜꯂꯕꯅꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯆꯨꯗ ꯁꯥꯒꯠꯄ ꯄꯥꯝꯂꯕꯗꯤ ꯊꯕꯛꯇꯨ ꯍꯧꯖꯤꯛꯃꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯈꯪꯉꯨ ꯑꯃꯁꯨꯡ ꯍꯣꯏꯁꯥꯡꯅꯕꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯎ꯫ ꯃꯈꯥꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯣꯏꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯩ ꯇꯧꯖꯔꯝꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯩꯁꯨ ꯇꯧꯔꯝꯂꯕꯗꯤ ꯉꯝꯒꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯗꯨ ꯑꯩ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯍꯦꯟꯅ ꯐꯪꯂꯕꯗꯤꯀꯣ꯫ ꯅꯪꯅ ꯉꯁꯤ ꯇꯧꯕ ꯉꯝꯕ ꯊꯕꯛꯇꯨ ꯍꯌꯦꯡ ꯇꯧꯒꯦ ꯈꯛ ꯊꯝꯃꯨꯅꯨ꯫ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯋꯥꯍꯩ ꯈꯔꯁꯤ ꯕꯦꯟꯖꯥꯃꯤꯟ ꯐ꯭ꯔꯥꯡꯀꯤꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯈ꯭ꯔꯕ ꯃꯤ ꯄꯨꯝꯕꯁꯨ ꯊꯕꯛ ꯑꯃꯕꯨ ꯍꯣꯔꯦꯜ ꯇꯧꯔꯒꯦ ꯍꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯨꯈꯤꯗꯦ꯫ ꯃꯗꯨ ꯃꯇꯨꯡꯗ ꯀꯣꯟꯅ ꯅꯣꯡꯃ ꯑꯩ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯗꯨ ꯃꯥꯅ ꯁꯨꯛꯇꯧ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯅꯍꯥꯛꯅ ꯊꯥꯖꯔꯣ꯫ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯑꯁꯪꯕ ꯃꯉꯥꯜꯒꯤ ꯊꯥꯎꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯂꯩ꯫ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯂꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯗꯤ ꯃꯍꯥꯛꯅ ꯆꯠꯄ ꯍꯧꯔꯛꯄꯃꯛꯇꯗ ꯇꯨꯁꯤꯜꯂꯤ꯫ ꯃꯗꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯣꯏꯁꯥꯡꯅꯕ ꯇꯣꯛꯂꯣ꯫ ꯍꯣꯏꯁꯥꯡꯅꯕꯒꯤ ꯊꯕꯛꯁꯤ ꯌꯩꯊꯣꯛꯇꯨꯅ ꯊꯝꯈꯤꯅꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯔꯥ?